Good evening, ma'am. Amuka na taram obsari ngasigi oina current partner ki current energy and say all of loina maki adum yengase pull up ki oina resonate oibaduna isagine na kallaga lawsan biro oidabaduna atopagine kallaga thadokasi ka amazam tawkhre fazai he bottom of the deck katang phazaba wale ko aduga atai di hai tare loina mak fazari kedawi haba matamda hana wakan pukning thoktana lairambado matam khara hai tare karigumba amata nangi maramda phauramdana khalamdana hai tare lairamba singdo hoji kedawi haba matamda khara khara I pau hai tare nangi maramda khara khara taba adagi kino tauba social media da ni khangde adagi thangnaba ima mamanaba manabisingna ni khangde asum khara khara hairakpa ngangakpa tamakpa aduguna maram oiraga haitare mangonda khoirangba langtaknaba nangonda fauribasingdo ko adugi maina faurae kare action lawrapagi chance yamna wangna leiri ko matam sangnagi view da haitare hana tawramdabasingdo inaw nongna torokpa yabagi chance yamna wangna leiri emotionally nangi nafamda keno emotionally full support haitare emotionally nangi damakta khanbado adumaina oi balancing mode na balancing amada leinabadi honari kaino haiba matamda hatu adagi keno tawna sangbadudi fazade haibagi wakhalonda adumaina lei laiba katsingse claim tawsalo ko anouba opportunity haitare anouba opportunity lakpi ai single singi ko new opportunity next life ki journey gi damakta action lokot kadawri adi proposal lakadawri single sing ko proposal lakadawri adagi marriage ki haitare na kharadi la ani haitare love life ki matangda proposal se aduna always time isa se emotionally adagi mentally balance ta thamna bona taba kayino aiba matamda aingonda lakpa opportunity isada laiba poto aikoina khanghorodaba yabagi chance ta leidawriba kaigi lakpadi ma'am lae nangna pami natraga pamde nangi hanagi pamjariba do haidi nangna keno tawriba poto adu oidabadawna khallaga adum laibado midugi natragana laiba opportunity dugi karino kamai tawbano masi loinaba yaba mira natabra haibase suyeng yengningba phawdaba manangonda ma lairiba aduna kitang section lo ko single sing natragana matam kuina sangna separate lairaga aigi amukhanna haitare life journey da amuhanna keno tawge haidana kanbasing ko to yam phazare ko happy marriage family ama wish fulfill oibagi pot ama ado hana phumbangnaraga leiramba kudimakto chongthoga ma lakninge satninge mafamdudagi magi khongthangse anouba ama haitare hongninge pausu dum tara ani tu ani magi leiriba planning fazana tawre ko kamaina kamdongna keno tawjige haibado proposal natragana kano lakadoriba pose kena the friend circle gi through da lakpa yabagi chance yamna wangna lei
clarity athubada ko athubada amuka sula opportunity ikhang khangawdana opportunity ama lakadaure nangi nafamda thong hangto ko open mindset ta leiro ko ani kaino no contact ta leiba oigera adagi separation da leiba oigera single singi oigera clarity hana leiramiba mafamsidagi ma lainingaktre transformation ama pame ko action lokhaninge planning to isi karigino haiba matamda physically emotionally punna satminabasima sigi posima pame ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯁꯤꯅ ꯄꯥꯔꯠꯅꯔꯒꯤ ꯑꯣꯏꯈ꯭ꯔꯦꯀꯣ ꯄꯥꯔꯠꯅꯔꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯃꯨꯛ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯃ ꯑꯃꯨꯛ ꯌꯦꯡꯉꯛꯀꯦꯕꯀꯣ ꯑꯩꯈꯣꯏ ꯏꯁꯥꯗ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯀꯩꯅꯣ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯆꯃꯝꯅꯔꯒ ꯂꯩꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯃꯁꯤꯗꯒꯤ ꯇꯣꯛꯊꯣꯛꯑꯁꯦꯀꯣ ꯑꯩꯈꯣꯏ ꯏꯁꯥꯗ ꯂꯩꯔꯤꯕ ꯆꯃꯝꯅꯕ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅꯃꯛ ꯇꯣꯛꯊꯣꯛꯈ꯭ꯔꯁꯤ ꯖꯁꯃꯦꯟ ꯁꯣꯔꯒꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯉꯩ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯃꯈꯩ ꯀꯣ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯁꯤ ꯀꯩ ꯃꯇꯥꯡꯅꯣ ꯑꯐꯕ ꯐꯠꯇꯕ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯃꯈꯩ ꯈꯜꯂꯤꯕ ꯄꯣꯠꯁꯦ ꯏꯁꯥꯅꯅꯦ ꯅꯦꯒꯦꯇꯤꯚ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯄꯨꯊꯣꯔꯛꯑꯒꯗꯤ ꯅꯦꯒꯦꯇꯤꯚ ꯇꯣ ꯑꯩꯒꯤ ꯏꯐꯝꯗ ꯁꯨꯝ ꯂꯥꯛꯄꯁꯦ ꯍꯧꯅꯁꯥꯅꯤ ꯅꯦꯒꯦꯇꯤꯚ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯣꯛꯊꯣꯛꯑꯁꯤ ꯄꯣꯖꯤꯇꯤꯚ ꯃꯥꯏꯟꯁꯦꯠꯇ ꯂꯥꯛꯅꯕ ꯍꯣꯠꯅꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯅꯕ ꯋꯥꯈꯟꯗꯣ ꯑꯗꯣꯝꯗ ꯑꯣꯏꯅ ꯑꯗꯨꯒ ꯃꯃꯥꯡ ꯆꯪꯁꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯀꯣ ꯋꯥꯈꯟ ꯄꯨꯛꯅꯤꯡ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅ ꯇꯥꯕꯅꯤ ꯍꯤꯡꯉꯕꯗꯤ ꯀꯣ ꯍꯤꯡꯉꯗꯤ ꯊꯦꯡꯅ ꯇꯥꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯀꯔꯝꯕ ꯗꯤꯁꯤꯖꯟ ꯂꯧꯕꯅ ꯐꯒꯗꯒꯦ ꯁꯤꯁꯤꯃ ꯐꯥꯁ ꯀꯣ ꯑꯩꯒꯤ ꯀꯔꯝꯕ ꯗꯤꯁꯤꯖꯟ ꯂꯧꯕꯅ ꯐꯒꯅꯤ ꯁꯤꯁꯤꯃ ꯕꯤ ꯄꯦꯁꯦꯟ ꯈꯔ ꯂꯩꯇꯥꯔꯦ ꯑꯩꯒꯤ ꯏꯅꯔ ꯁ꯭ꯇꯔꯦꯡ ꯀꯣ ꯀꯗꯥꯏꯗ ꯂꯦꯞꯇꯣꯏꯅꯣ ꯑꯩꯒꯤ ꯁ꯭ꯇꯦꯞ ꯂꯦꯞꯐꯝꯗꯣ ꯑꯗꯨꯗꯨꯃ ꯀꯃꯤꯠꯃꯦꯟ ꯏꯁꯥꯅ ꯏꯁꯥꯗ ꯀꯣ ꯀꯔꯤ ꯃꯄꯥꯟ ꯊꯣꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯅ ꯏꯁꯥ ꯃꯅꯨꯡꯗ ꯁꯣꯛꯍꯟꯗꯅꯕ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯃ ꯊꯤꯗꯣꯛꯄ ꯇꯥꯔꯦ ꯑꯩ ꯏꯅꯔ ꯄꯤꯁ ꯐꯪꯅꯕꯀꯣ ꯑꯩ ꯏꯃꯣꯁꯅꯦꯜꯂꯤ ꯕꯦꯂꯦꯟꯁ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯩ ꯏꯅꯔ ꯄꯤꯁ ꯐꯪꯗꯕ ꯌꯥꯗꯦꯕ ꯃꯤꯟꯁ ꯍꯥꯏꯕ ꯃꯇꯝꯗ ꯑꯀꯣꯏꯕꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯥꯏꯍꯟꯕ ꯌꯥꯗꯦꯀꯣ ꯑꯩꯒꯤ ꯋꯥꯈꯟꯗ ꯗ ꯂꯚꯔꯁ ꯄꯣꯖꯤꯇꯤꯚ ꯀꯥꯔꯠ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯏꯅꯔꯖꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯣ ꯁꯤꯗ ꯂꯩꯔꯦ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯇ꯭ꯔꯤꯄꯜ ꯁꯤꯛꯁ ꯀ꯭ꯂꯦꯝ ꯇꯧꯁꯤ ꯃꯌꯥꯝ ꯑꯦꯛꯁꯟ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯌꯦꯡꯈꯔꯦ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯀꯔꯤ ꯀꯝꯗꯧꯕ ꯅꯕꯥꯅꯤꯒꯤ ꯑꯣꯏꯕ ꯃꯔꯤꯁꯤꯗꯩꯗ ꯃꯥꯅ ꯀꯔꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯆꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯨꯃ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯏꯅꯔꯖꯤꯁꯦ ꯌꯥꯝ ꯋꯥꯡꯅ ꯂꯥꯛꯑꯦꯀꯣ ꯁꯦ ꯒ꯭ꯔꯥꯎꯟꯗꯤꯡ ꯂꯩꯌꯨꯀꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯪꯒꯤ ꯒꯣꯜꯁꯦ ꯀꯩꯅꯣ ꯅꯁꯥꯅ ꯃꯁꯥꯕꯨ ꯃꯁꯛ ꯈꯪꯅ ꯐꯖꯅ ꯈꯜꯂꯣ ꯀꯝꯃꯨꯅꯤꯀꯦꯁꯟ ꯂꯥꯛꯀꯅꯤ ꯍꯥꯏꯀꯣ ꯀ꯭ꯌꯨꯔꯤꯌꯁ ꯑꯣꯏꯕꯗꯣ ꯃꯁꯥꯗ ꯄꯥꯎ ꯐꯥꯎꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯌꯥꯝ ꯋꯥꯡꯅ ꯂꯩ ꯍꯥꯏꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯒ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯣꯁꯅꯦꯜꯂꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁ꯭ꯇꯥꯔꯠ ꯔꯣꯃꯥꯟꯁ ꯀꯣ ꯏꯅꯧ ꯅꯧꯕ ꯖꯔꯅꯤ ꯑꯃꯗ ꯍꯥꯟꯅꯒꯤ ꯂꯝꯕꯤꯁꯦ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯂꯩꯅꯔꯤꯕ ꯂꯝꯕꯤꯁꯦ ꯅꯠꯇꯕ ꯏꯅꯧ ꯅꯧꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯏꯃꯣꯁꯅꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯐꯤꯖꯤꯀꯦꯜꯂꯤ ꯅꯠꯇꯕ ꯏꯃꯣꯁꯅꯦꯜꯂꯤ ꯀꯩꯅꯣ ꯑꯣꯏꯕ ꯖꯔꯅꯤ ꯑꯣꯏꯕ ꯑꯃꯗ ꯃꯤꯟꯁ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟꯗꯣ ꯅꯠꯇꯕ ꯀꯣ ꯁꯤꯗꯁꯨ ꯑꯃꯨꯛ ꯍꯥꯏꯔꯦ ꯅꯪꯒꯤ ꯅꯐꯝꯗ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯅꯪꯅ
ꯃꯄꯥꯟ ꯊꯣꯡꯗ ꯊꯣꯛꯏꯕ ꯑꯗꯒꯤ ꯍꯥꯟꯅꯗꯒꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯗꯣ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯅꯪꯉꯣꯟꯗ ꯂꯩꯔꯦꯕ ꯑꯗꯨꯗꯣ ꯂꯦꯠ ꯒꯣ ꯇꯧꯊꯣꯛꯈ꯭ꯔꯣ ꯀꯣ ꯑꯗꯨꯗꯣ ꯂꯦꯠ ꯒꯣ ꯇꯧꯊꯣꯛꯈ꯭ꯔꯣ ꯃꯉꯣꯟꯗꯅꯦ ꯅꯪ ꯍꯥꯏꯇꯥꯔꯦ ꯅꯪꯒ ꯀꯩꯅꯣ ꯇꯧꯗꯕꯗ ꯍꯥꯏꯇꯥꯔꯦ ꯑꯟꯐꯨꯜꯐꯤꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯃ ꯐꯥꯎꯔꯤꯑꯕ ꯀ꯭ꯔꯦꯕꯤꯡ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯨꯅ ꯃꯥꯅ ꯂꯝꯕꯤ ꯂꯥꯟꯅ ꯆꯠꯂꯤꯕ ꯃꯥꯅ ꯋꯥꯈꯜ ꯂꯥꯜꯂꯤꯕ ꯃꯥꯅ ꯃꯃꯤꯠ ꯆꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗꯒꯤ ꯐꯪꯒꯗꯕ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏꯅꯤ ꯏꯃꯣꯁꯅꯦꯜꯂꯤ ꯀꯩꯅꯣ ꯃꯦꯟꯇꯦꯜꯂꯤ ꯅꯪꯉꯣꯟꯗꯒꯤ ꯃꯥꯅ ꯆꯨꯞꯄꯒ ꯅꯠꯇ꯭ꯔꯒꯅ ꯃꯉꯣꯟꯗ ꯐꯪꯉꯒ ꯂꯩꯔꯝꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯐꯪꯉꯛꯇ꯭ꯔꯕꯅꯤꯅ ꯀ꯭ꯔꯦꯕꯤꯡ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯀꯩ ꯍꯥꯏꯒꯦꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯩꯗꯅ ꯀꯩꯒꯨꯝꯕ ꯑꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯕꯨ ꯑꯣꯏꯒꯦꯔꯥ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯏꯁꯥꯗꯁꯨ ꯍꯥꯏꯇꯥꯔꯦ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯔꯇꯤꯁꯇꯣꯟ ꯍꯥꯏꯗꯅ ꯑꯩꯒꯤ ꯀꯩꯅꯣ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯦꯃꯤꯀꯦꯜ ꯑꯃ ꯊꯣꯛꯏꯕ ꯑꯗꯨꯒꯤ ꯀꯦꯃꯤꯀꯦꯜꯁꯤꯅ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯇ꯭ꯔꯦꯁ ꯑꯦꯡꯖꯥꯏꯇꯤ ꯁꯤꯒꯤ ꯐꯣꯝꯁꯤꯡꯁꯦ ꯑꯩ ꯏꯁꯥꯗ ꯊꯣꯛꯍꯜꯂꯛꯏꯅꯦꯕꯀꯣ ꯀꯣꯔꯇꯤꯁꯣꯟꯁꯤꯅ ꯑꯗꯨꯅ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯤꯡꯂꯤ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯑꯩꯒꯤ ꯅꯔꯚꯁ ꯁꯤꯁꯇꯦꯝꯁꯦ ꯑꯩꯒꯤ ꯕꯣꯗꯤ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯡꯂꯤ ꯑꯆꯧꯕ ꯑꯃ ꯆꯦꯜꯂꯤꯗꯅ ꯃꯌꯥꯝ ꯍꯥꯟꯅ ꯀꯩꯅꯣ ꯁꯥꯏꯟꯁ ꯇꯝꯃꯛꯄ ꯃꯤꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤꯀꯣ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯒꯜꯁ ꯅꯔꯚꯁ ꯍꯥꯏꯗꯅ ꯑꯃ ꯌꯥꯎꯔꯤꯕ ꯕꯤꯒꯜꯁ ꯅꯔꯚꯁꯤꯅ ꯑꯩꯒꯤ ꯑꯦꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯁꯤꯡꯂꯤ ꯃꯆꯥꯁꯤꯡꯁꯤꯗꯩꯗ ꯁꯟꯇꯣꯛꯑꯒ ꯀꯩꯗꯧꯋꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗꯩꯗ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯗꯣꯄꯥꯃꯤꯟ ꯍꯥꯏꯔꯣ ꯍꯔꯥꯎꯕꯒꯤꯀꯣ ꯑꯗꯨ ꯊꯣꯛꯍꯜꯂꯤꯕ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯏꯁꯇ꯭ꯔꯦꯁ ꯑꯦꯡꯖꯥꯏꯇꯤ ꯍꯦꯟꯀꯠꯍꯜꯂꯤꯕ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯕꯤꯒꯜꯁ ꯅꯔꯚꯁꯤꯅꯅꯦꯕꯀꯣ ꯁꯤꯁꯤꯅ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯔꯇꯤꯁꯣꯟꯁꯦ ꯑꯩꯈꯣꯏꯗ ꯁꯨꯝ ꯋꯥꯡꯅ ꯊꯣꯛꯂꯛꯏꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯀ꯭ꯔꯦꯕꯤꯡꯁꯦ ꯁꯨꯝ ꯍꯦꯜꯂꯛꯀꯅꯦꯕ ꯀꯣ ꯃꯤꯟꯁ ꯍꯥꯏꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯆꯥꯕꯗ ꯄ꯭ꯔꯃꯥꯟ ꯇꯧꯕ ꯋꯥꯅꯦꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯃꯈꯛꯇꯅ ꯍꯥꯏꯇꯥꯔꯦ ꯃꯤꯟꯁ ꯑꯃꯗ ꯐꯨꯜꯐꯤꯜ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯃꯨꯛ ꯍꯥꯏꯇꯥꯔꯦ ꯇꯦꯁ ꯇꯧꯅꯤꯡꯉꯛꯄꯗꯣ ꯑꯅꯧꯕ ꯍꯣꯡꯅꯤꯡꯉꯛꯄꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯐꯥꯎꯍꯜꯂꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯃꯉꯣꯟꯗ ꯂꯩꯅꯦꯕ ꯃꯤꯟꯁ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗꯒꯤ ꯐꯪꯉꯛꯀꯗꯕ ꯃꯤꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯅꯪꯉꯣꯟꯗꯒꯤ ꯐꯪꯉꯛꯀꯗꯕ ꯀꯩꯅꯣꯗꯣ ꯑꯗꯨꯗꯨꯃ ꯐꯪꯉꯛꯇ꯭ꯔꯕꯅꯤನ ꯃꯥꯒꯤ ꯋꯥꯈꯟꯗꯣ ꯍꯥꯏꯗꯤ ꯐꯨꯜꯐꯤꯜ ꯑꯣꯏꯗꯦ ꯅꯪꯁꯤꯅ ꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯒꯤ ꯈꯟꯊꯕꯒꯤ ꯁꯔꯨꯛꯇꯣ ꯑꯗꯨꯗꯣ ꯇꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯃꯤꯟꯁ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯦꯗꯤꯛꯁꯟ ꯂꯣꯝꯗ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯅꯧꯕ ꯊꯤꯅꯤꯡꯉꯛꯄꯗꯣ ꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯆꯥꯕꯗ ꯅꯤꯁꯥ ꯆꯥꯕꯗ ꯍꯥꯏꯔꯒ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯍꯥꯏꯔꯁꯦꯕ ꯐꯪꯗ꯭ꯔꯤꯐꯧ ꯌꯥꯗꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯍꯥꯏꯇꯥꯔꯦ ꯑꯃ ꯆꯥꯔꯝꯃꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯑꯣꯏꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯒꯤꯞ ꯑꯦꯟ ꯇꯦꯛꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯐꯪꯉꯛꯇꯕꯅꯤꯅ ꯕꯦꯂꯦꯟꯁꯤꯡ ꯄꯣꯠꯁꯤꯃ ꯈꯤꯇꯪ ꯋꯥꯠꯅ ꯂꯩꯕꯒꯤ ꯋꯥꯅꯦꯕ ꯑꯗꯣ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯁꯥꯅ ꯍꯥꯏꯇꯥꯔꯦ ꯅꯁꯥꯗ ꯀꯩꯅꯣ ꯇꯧꯔꯣ ꯁꯤꯗꯩꯗ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨꯃ ꯑꯦꯟꯗꯤꯡ ꯇꯧꯊꯣꯛꯈ꯭ꯔꯣ ꯑꯗꯨꯗꯨꯒ ꯀꯣ ꯁꯤꯗꯩꯗ ꯀꯩꯅꯣ ꯑꯅꯧꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯃꯤꯁ ꯑꯃꯒ ꯂꯣꯏꯅꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯃ ꯋꯥꯡꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯀꯩꯗꯧ ꯍꯥꯏꯕ ꯃꯇꯝꯗ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯍꯥꯏꯇꯥꯔꯦ ꯃꯥꯒ ꯅꯪꯒꯒꯤ ꯃꯔꯛꯇ ꯂꯩꯕ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯑꯃ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯔꯒꯅ ꯍꯥꯏꯁꯦ ꯏꯅꯧ ꯅꯧꯕ ꯑꯃ ꯍꯥꯟꯅꯒꯤꯁꯤꯡꯗꯣ ꯑꯩꯅ ꯊꯥꯗꯣꯛꯈ꯭ꯔꯒꯦꯅ ꯈꯜꯂꯕꯅꯤꯅ ꯏꯅꯧ ꯅꯧꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯏꯁꯥꯗꯗꯤ ꯑꯣꯕꯁꯦꯁꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯏꯐꯝꯗ ꯑꯣꯏꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯕꯐꯥꯎ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯣꯕꯁꯦꯁꯟꯁꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯇꯥꯔꯦ ꯐꯥꯎꯋꯦꯕ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗ ꯀꯣ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯂꯥꯜꯂꯦ ꯏꯅꯔꯖꯤꯁꯦ ꯆꯥꯅꯩ ꯅꯠꯇ꯭ꯔꯒ ꯆꯥꯟꯅꯗꯦ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯅꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯈꯪꯗꯕ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯁꯤ ꯊꯦꯡꯀ꯭ꯌꯨ ꯄꯥꯔꯁꯣꯅꯦꯜ ꯔꯤꯗꯤꯡ ꯂꯧꯅꯤꯡꯕ ꯃꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯥꯡꯗ ꯈꯪꯕꯤꯅꯤꯡꯕꯁꯤꯡ ꯍꯤꯂꯤꯡꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯈꯪꯕꯤꯅꯤꯡꯕꯁꯤꯡ
personal reading oina natragana personal consultation oina lobiro. Thank you. Aigi number ma ai kenoda adum hapsabane description da.